ꯄꯨꯡꯁꯦ ꯉꯟꯈꯠꯂꯛꯑꯕꯅꯦ ꯍꯥꯟꯅꯅ ꯁꯨꯝ ꯄꯨꯡ 3 ꯑꯗꯨꯒ 4 ꯁ꯭ꯋꯥꯏꯗ ꯊꯥꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯃꯤ ꯌꯥꯝꯅ ꯍꯦꯟꯅ ꯂꯩꯅꯕ ꯃꯇꯝꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯅꯨꯡꯉꯥꯏꯅꯕꯅ ꯄꯨꯡ 1 ꯁ꯭ꯋꯥꯏꯗ ꯑꯣꯏꯅ ꯊꯥꯔꯛꯑꯦ ꯃꯌꯥꯝ ꯆꯪꯕꯤꯔꯛꯑꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯁꯤ ꯍꯧꯖꯤꯛꯀꯤ ꯇꯥꯏꯃꯤꯡꯁꯤꯗꯤ ꯑꯗꯨꯝ ꯌꯨꯝꯗ ꯄꯣꯊꯥꯔꯒ ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯃꯇꯝꯅꯤꯅ ꯃꯌꯥꯝꯁꯤ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ ꯌꯨꯝꯗ ꯆꯪꯕꯤꯔꯛꯑꯣ ꯂꯥꯏꯐꯇ ꯂꯥꯛꯄꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯔꯕ ꯏꯟꯇꯔꯇꯦꯟꯃꯦꯟ ꯀꯌꯥ ꯑꯃ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯃꯌꯥꯝ ꯑꯃ ꯇꯧꯔꯁꯤ ꯆꯣꯡꯊꯥꯝ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯃꯥꯡꯗ ꯀꯃꯦꯟꯗ ꯀꯩꯗ ꯃꯅꯤꯔꯥꯖ ꯌꯨꯝꯅꯥꯝ ꯍꯜꯂꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯇꯦꯂꯦꯟ ꯎꯠꯊꯣꯛꯆꯒꯦ ꯈꯣꯠꯀꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯄ ꯏꯆꯤꯜ ꯏꯅꯥꯎ ꯈꯔ ꯌꯥꯎꯔꯤꯀꯣ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯝ ꯄꯤꯖꯔꯛꯀꯦ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯈꯪꯍꯜꯂꯛꯀꯦ ꯋꯥꯆꯞ ꯅꯝꯕꯔ ꯑꯃ ꯃꯌꯥꯝꯗ ꯄꯤꯔꯒ ꯃꯌꯥꯝꯒꯤ ꯇꯦꯂꯦꯟꯁꯤꯡ ꯑꯗꯨꯃꯥꯏꯅ ꯎꯠꯊꯣꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯄꯤꯖꯔꯛꯀꯦ ꯕ꯭ꯂꯦꯛ ꯒꯦꯃꯤꯡ ꯐ꯭ꯔꯤ ꯐꯥꯌꯔꯅ ꯌꯨꯖꯔ ꯅꯦꯝ ꯂꯩꯕꯅ ꯍꯥꯏꯕ꯭ꯔꯣ ꯍꯥꯏ ꯆꯤꯆꯦ ꯁꯣꯅꯃꯅ ꯊꯝꯕꯤꯔꯛꯏ ꯍꯥꯏ ꯃꯉꯥꯜ ꯍꯥꯏ ꯑꯕꯨꯡꯆꯥ ꯍꯦꯂꯣ ꯕꯤꯟꯁꯟ ꯇꯣꯡꯕ꯭ꯔꯝ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯋꯥꯔꯤ ꯃꯈꯥꯁꯨ ꯊꯥꯒꯠꯄꯤꯔꯛꯑꯣꯅ ꯊꯝꯕꯤꯔꯛꯏ ꯍꯣꯏ ꯕꯤꯟꯁꯟ ꯑꯩꯈꯣꯏ ꯀꯩꯃꯤꯒꯤ ꯁꯤꯖꯟ 6 ꯁꯤꯃ ꯍꯥꯟꯅ ꯑꯔꯣꯏꯕ ꯅꯥꯏꯈꯤꯒꯦ ꯁꯤ ꯂꯣꯏꯔ ꯃꯇꯨꯡꯗ ꯈꯝꯕ ꯈꯝꯅ ꯑꯃꯨꯛ ꯄꯨꯖꯔꯛꯀꯦ ꯕꯤꯁꯃꯤꯇ꯭ꯔ ꯌꯨꯝꯅꯥꯝꯅ ꯏꯄꯟ ꯀꯩꯃꯤ ꯑꯃꯗꯤ ꯃꯣꯏꯔꯥꯡ ꯊꯣꯏꯕꯤ ꯒꯨꯗ ꯑꯥꯐꯇꯔꯅꯨꯟ ꯑꯅ ꯊꯝꯕꯤꯔꯛꯏ ꯒꯨꯗ ꯑꯥꯐꯇꯔꯅꯨꯟ ꯌꯨꯝꯅꯥꯝ ꯁꯃꯥꯅꯟꯗꯅ ꯈꯝꯕ ꯊꯣꯏꯕꯤꯗꯣ ꯌꯥꯝꯅ ꯋꯥꯅ ꯉꯥꯏꯖꯔꯤ ꯏꯆꯦ ꯏꯕꯨꯡ ꯑꯝꯇ ꯊꯥꯒꯠꯄꯤꯔꯛꯑꯣꯅ ꯊꯝꯕꯤꯔꯛꯏ ꯍꯣꯏ ꯌꯨꯝꯅꯥꯝ ꯁꯃꯥꯅꯟꯗ ꯑꯊꯨꯕ ꯃꯇꯝꯗ ꯀꯩꯃꯤ ꯁꯤꯖꯟ 6ꯁꯦ ꯂꯣꯏꯕꯒ ꯈꯝꯕ ꯈꯝꯅꯨ ꯑꯗꯨꯃꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯍꯤꯉꯥꯝ ꯀꯤꯔꯟ ꯃꯩꯇꯩ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯆꯥꯛ ꯆꯥꯅꯔꯦ ꯀꯩꯃꯤ ꯈꯔ ꯊꯨꯅ ꯊꯥꯒꯠꯄꯤꯔꯛꯑꯣ ꯉꯥꯏꯕꯗ ꯋꯥꯏꯅ ꯍꯥꯏꯕꯤꯔꯛꯏ ꯀꯩꯃꯤ ꯑꯩꯈꯣꯏ ꯀꯩꯃꯤ ꯄꯥꯏꯅ ꯍꯧꯖꯤꯛ TV ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤꯁꯨ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯦꯝꯖꯕꯅꯤꯅ ꯍꯣꯏ ꯑꯗꯨꯝ ꯈꯔ ꯉꯥꯏꯊꯣꯛ ꯉꯥꯏꯁꯤꯟ ꯇꯧꯕꯗ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯔꯣꯏ ꯀꯩꯃꯤꯁꯦ ꯈꯛꯇꯪ ꯌꯥꯔꯦ ꯍꯥꯏꯕ ꯑꯣꯏꯗꯦ ꯑꯩꯈꯣꯏꯒꯤ ꯚꯥꯕꯣꯛꯁꯦ ꯀꯩꯃꯤ ꯌꯦꯡꯅꯤꯡꯕ ꯀꯩꯃꯤ ꯅꯠꯇꯕ ꯑꯇꯣꯞꯄꯁꯨ ꯌꯦꯡꯅꯤꯡꯕ ꯄ꯭ꯂꯁ ꯑꯉꯥꯡ ꯃꯆꯥꯒꯤ ꯔꯥꯏꯝꯒ ꯃꯔꯤ ꯂꯩꯅꯕ ꯑꯗꯨꯝꯕꯁꯨ ꯁꯦꯝꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯈ꯭ꯔꯦ ꯑꯗꯒꯤ ꯐꯨꯡꯒꯥ ꯋꯥꯔꯤ ꯃꯇꯦꯛ ꯃꯇꯦꯛ ꯌꯦꯡꯅꯤꯡꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤꯒꯤ ꯈꯜꯂꯒ ꯑꯩꯈꯣꯏꯅ ꯀꯟꯇꯦꯟꯁꯦ ꯁꯦꯝꯖꯕꯅꯤना ꯀꯩꯃꯤ ꯈꯛꯇꯪ ꯁꯨꯝ ꯇꯧꯔ ꯂꯩꯕ ꯌꯥꯕ ꯅꯠꯇꯕꯅꯤ나 ꯑꯗꯨꯅ ꯀꯩꯃꯤꯗ खितंग ꯉꯥꯏꯊꯣꯛ ꯉꯥꯏꯁꯤꯟ ꯂꯩꯕꯗ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯔꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯌꯨꯇ꯭ꯌꯨꯕꯇ ꯅꯍꯥꯟꯗꯁꯨ ꯑꯗꯨꯝ ꯁꯦꯜꯐꯤ ꯕꯨꯠ ꯑꯅ ꯚꯤꯗꯤꯑꯣ ꯑꯃ ꯑꯗꯨꯃꯥꯏꯅ ꯍꯥꯞꯄ ꯑꯗꯩꯗꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯍꯥꯞꯄꯛꯄ ꯑꯇꯣꯞꯄ ꯐꯨꯡꯒꯥ ꯋꯥꯔꯤ ꯍꯥꯞꯄꯁꯦ ꯇꯤꯚꯤ ꯀꯟꯇꯦꯟ ꯑꯣꯏꯔꯕꯅꯤꯅ ꯇꯤꯚꯤ ꯑꯣꯜꯂꯕꯅꯤꯅ ꯀꯩꯃꯤ ꯈꯛꯇꯪ ꯇꯤꯚꯤꯗ ꯍꯥꯞꯄꯗꯤ ꯌꯥꯗꯕ ꯑꯇꯣꯞꯄ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯥꯞꯇꯕ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏꯅ ꯁꯦꯝꯃꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡꯗꯣ ꯑꯗꯨꯝ ꯌꯨꯇ꯭ꯌꯨꯕꯇ ꯑꯩꯈꯣꯏ ꯁꯤꯈꯩꯗꯤ ꯁꯦꯝꯖꯩ ꯍꯥꯏꯅ ꯃꯌꯥꯝꯗ ꯑꯗꯨꯝ ꯈꯪꯍꯟꯕ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯑꯞꯂꯣꯗ ꯇꯧꯔꯛꯄꯅꯦ ꯑꯗꯨꯃꯛꯅ ꯀꯩꯃꯤꯁꯦ ꯅꯥꯊꯩꯔꯒ ꯀꯩꯃꯤ ꯁꯦꯝꯕꯒꯤ ꯃꯍꯨꯠꯇ ꯑꯇꯣꯞꯄ ꯀꯟꯇꯦꯟꯁꯤꯡꯗꯨꯗ ꯈꯨꯠ ꯊꯥꯗꯔꯒ ꯀꯣꯛ ꯊꯥꯗꯔꯒ ꯂꯩꯕ ꯅꯠꯇꯦ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯝ ꯁꯦꯝꯃꯤ ꯇꯧꯕꯇꯕꯨ ꯇꯤꯚꯤ ꯀꯟꯇꯦꯟ ꯑꯣꯏꯔꯛꯄꯅꯤꯅ ꯑꯇꯣꯞꯄꯁꯤꯡꯗꯨꯁꯨ ꯍꯥꯞꯇ ꯌꯥꯗꯕꯒꯤ ꯍꯥꯞꯄꯅꯦ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯌꯨꯇ꯭ꯌꯨꯕꯇ ꯑꯃꯨꯛ ꯑꯞꯂꯣꯗ ꯇꯧꯖꯔꯛꯄꯅꯦ ꯑꯗꯨꯃꯛꯅ ꯀꯩꯃꯤꯗ ꯍꯦꯛꯇ ꯃꯇꯝ ꯃꯥꯡꯍꯟꯕꯒꯤ ꯋꯥꯐꯝ ꯂꯩꯖꯗꯦ ꯑꯩꯈꯣꯏꯒꯤ ꯀꯩꯃꯤꯗ ꯃꯔꯨꯑꯣꯏꯅ ꯀꯩꯃꯤ ꯄꯥꯝꯖꯕ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯅꯗꯤ ꯁꯥꯎꯕꯁꯨ ꯑꯗꯨꯃꯛ ꯈꯔ ꯌꯥꯎꯕꯤꯔꯛꯑꯦ ꯑꯗꯣ ꯃꯗꯨ ꯌꯦꯡꯅꯤꯡꯕꯩꯅꯤ ꯊꯨꯅ ꯌꯦꯡꯅꯤꯡꯕꯩ ꯁꯥꯎꯕꯤꯔꯛꯄꯅꯤ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯀꯩꯃꯤ ꯅꯠꯇꯕ ꯃꯈꯜ ꯃꯈꯜ ꯈꯔ ꯌꯦꯡꯅꯤꯡꯕ ꯑꯗꯨꯒꯨꯝꯕ ꯑꯗꯩ ꯇꯤꯚꯤꯁꯨ ꯑꯣꯏꯔꯕꯅꯤꯅ ꯀꯟꯇꯦꯟ ꯃꯌꯥꯝ ꯑꯃ ꯁꯥꯗꯕ ꯌꯥꯗꯦ ꯑꯗꯒꯤ ꯑꯇꯣꯞꯄ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝꯒꯤꯁꯨ ꯈꯟꯗꯕ ꯌꯥꯗꯦ ꯀꯩꯃꯤ ꯈꯛꯇꯪ ꯄꯥꯝꯕ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯈꯛꯇꯪꯒꯤ ꯈꯜꯂꯒ ꯁꯦꯝꯕꯗ ꯑꯇꯣꯞꯄꯒꯤꯁꯨ ꯑꯗꯨꯝ ꯀꯝꯄ꯭ꯂꯦꯟ ꯂꯥꯛꯏ ꯑꯗꯨꯗꯨꯅ ꯂꯣꯏꯅ ꯌꯥꯅ ꯌꯥꯅꯕ ꯑꯩꯈꯣꯏꯅ ꯁꯤꯟꯖꯕꯅꯤ ꯀꯃꯦꯟꯁꯦ ꯈꯔ ꯃꯔꯛꯇ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯀꯥꯟꯕ ꯌꯥꯎꯔꯒꯁꯨ ꯋꯥꯔꯧꯕꯤꯅꯨ ꯏꯁꯤꯡ ꯆꯥꯎꯕ ꯀꯗꯥꯏꯗ ꯂꯣꯠꯈ꯭ꯔꯒꯦꯅ ꯃꯅꯤꯔꯥꯖ ꯌꯨꯝꯅꯥꯝꯅ ꯊꯝꯕꯤꯔꯛꯏ ꯏꯁꯤꯡ ꯆꯥꯎꯕ ꯊꯣꯛꯂꯛꯈꯤꯅꯤ ꯂꯣꯠꯄ ꯅꯠꯇꯦ ꯉꯥꯏꯃꯤꯟꯅꯁꯤ ꯀꯩꯃꯤꯁꯦ ꯈꯔ ꯊꯨꯅ ꯊꯥꯕꯤꯔꯛꯎ ꯉꯥꯏꯕꯗ ꯈꯔ ꯋꯥꯏꯑꯦꯕꯅ ꯕ꯭ꯂꯦꯛ ꯒꯦꯃꯤꯡ ꯐ꯭ꯔꯤ ꯐꯥꯌꯔꯅ ꯊꯝꯕꯤꯔꯛꯏ ꯍꯣꯏ ꯍꯥꯞꯆꯔꯛꯀꯦ ꯉꯥꯏꯕꯤꯔꯝꯃꯣ
ꯆꯦ ꯀꯩ ꯃꯊꯦꯜ ꯆꯥꯔꯛ ꯑꯩ ꯉꯁꯤ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯆꯥꯔꯛꯏ ꯅꯃꯥꯏꯔꯛꯄꯝ ꯔꯣꯕꯤꯟꯁꯟꯅ ꯍꯥꯏꯕ꯭ꯔꯣꯅ ꯊꯝꯕꯤꯔꯛꯏ ꯍꯥꯏ ꯀꯩꯃꯤꯅ ꯏꯅꯨꯡ ꯅꯨꯡꯉꯥꯏꯅ ꯔꯥꯖꯦꯁ ꯀꯣꯟꯊꯧꯖꯝꯅ ꯊꯝꯕꯤꯔꯛꯏ ꯍꯣꯏ ꯑꯗꯨꯃ ꯉꯥꯏꯕꯤꯔꯝꯃꯣ ꯍꯥꯞꯆꯔꯛꯀꯦ ꯅꯨꯡꯉꯥꯏꯅ ꯌꯦꯡꯕꯤꯌꯨ ꯄꯤꯌꯥꯏꯅꯨ ꯃꯣꯏꯔꯥꯡꯊꯦꯝ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯆꯦ ꯁꯣꯅꯝ ꯗꯥꯔꯣꯖꯦꯁꯅ ꯍꯥꯏꯔꯛꯑꯦ ꯑꯩꯗꯤ ꯁꯧꯒ꯭ꯔꯤ ꯆꯥꯔꯛꯑꯦ ꯗꯥꯔꯣꯖꯦꯁꯇꯤ ꯀꯩ ꯃꯊꯦꯜ ꯆꯥꯔꯛꯄꯅꯣ ꯍꯥꯏꯕꯤꯔꯛꯑꯣ ꯃꯊꯦꯜꯁꯦ ꯑꯩꯒꯤꯗꯤ ꯍꯋꯥꯏ ꯑꯣꯏꯅ ꯆꯔꯥ ꯋꯥꯜꯂ ꯂꯥꯛꯆꯔꯦ ꯏꯆꯦ ꯀꯩꯃꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯀꯩꯃꯤꯅ ꯍꯦꯟꯅ ꯍꯣꯏ ꯄꯥꯝꯃꯦ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝ ꯈꯪꯉꯤ ꯀꯩꯃꯤꯒꯤ ꯀꯨꯏꯅ ꯁꯥꯡꯅ ꯆꯠꯊꯔꯛꯄꯒꯤ ꯑꯗꯒꯤ ꯃꯌꯥꯝꯅ ꯄꯥꯝꯕ ꯋꯥꯔꯤ ꯑꯣꯏꯕꯒꯤ ꯀꯩꯃꯤꯒꯤ ꯐꯦꯟ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯍꯧꯖꯤꯛ ꯄꯨꯟꯅ ꯂꯥꯛ 5 ꯍꯥꯏꯕ ꯇꯥꯔꯦ ꯍꯣꯏ ꯁꯤꯗꯩꯗ ꯀꯩꯃꯤ ꯈꯛꯇꯪ ꯅꯠꯇꯕ ꯑꯇꯣꯞꯄ ꯌꯦꯡꯅꯤꯡꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯕꯅꯤꯅ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯀꯟꯇꯦꯟꯁꯨ ꯁꯨꯝ ꯈꯨꯠ ꯊꯥꯖꯕꯅꯤ ꯇꯤꯚꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯨ ꯐꯣꯛ ꯇꯤꯚꯤ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛ ꯄꯨꯄꯨ ꯇꯤꯚꯤ ꯍꯥꯏꯅ ISTVꯒꯤ ꯇꯤꯚꯤ ꯆꯦꯅꯦꯜ ꯑꯃꯁꯨ ꯑꯣꯏꯔꯕꯅꯤꯅ ꯃꯗꯨꯒꯤꯁꯨ ꯁꯣꯏꯗꯅꯕ ꯑꯩꯈꯣꯏ ꯆꯠꯇꯕ ꯌꯥꯗꯦ ꯌꯨꯇꯨꯕꯀꯤꯁꯨ ꯑꯗꯨꯝ ꯁꯣꯏꯗꯅꯕ ꯇꯧꯗꯕ ꯌꯥꯗꯦ ꯍꯣꯏ ꯎꯕꯨꯐꯣꯛ ꯇꯤꯚꯤ ꯃꯥꯏꯊꯤꯔꯕ ꯂꯥꯟꯃꯤꯗꯤ ꯑꯣꯏꯍꯟꯅꯤꯡꯗꯦ ꯄꯖꯦꯡ ꯐꯤꯔꯥꯟ ꯐꯪꯉꯦ ꯈꯟꯅ ꯂꯥꯛꯄꯗꯨ ꯇꯨꯀꯤ ꯎꯃꯪꯗ ꯂꯝꯃꯨꯛꯅꯈꯤꯗ꯭ꯔꯥ ꯄꯥꯈꯠꯆꯩ ꯏꯔꯣꯟ ꯏꯌꯦꯛ ꯇꯥꯛꯂꯗꯨꯅ ꯁꯥꯐꯣꯡꯂꯛꯂꯦ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤ ꯑꯅ ꯃꯀꯛꯃꯌꯨꯝ ꯐꯥꯔꯨꯛꯅ ꯊꯝꯕꯤꯔꯛꯏ ꯍꯣꯏ ꯃꯀꯛꯃꯌꯨꯝ ꯐꯥꯔꯨꯛ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯤꯈꯩ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤ ꯃꯇꯝ ꯁꯥꯡꯅ ꯑꯗꯨꯃꯛ ꯂꯩꯕ ꯉꯝꯒꯅꯤ ꯂꯃꯈꯥꯡꯗ ꯃꯨꯠꯈꯤꯕ ꯃꯥꯡꯈꯤꯕ ꯍꯥꯏꯕꯁꯦ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯀꯤ ꯃꯈꯥ ꯄꯣꯜꯂꯦ ꯑꯗꯣꯝꯅ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯔꯤꯈꯩ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯤꯈꯩ ꯄꯨꯄꯨ ꯇꯤꯚꯤ ꯑꯗꯨꯃꯛ ꯍꯤꯡꯈꯤꯅꯤ ꯃꯌꯥꯝꯒꯤ ꯁꯦꯕꯥꯁꯨ ꯃꯇꯝ ꯀꯨꯏꯅ ꯑꯗꯨꯃꯛ ꯇꯧꯕ ꯉꯝꯕ ꯑꯣꯏꯒꯅꯤꯅ ꯊꯥꯖꯩ ꯑꯗꯨꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯌꯣ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯩꯈꯣꯏꯁꯨ ꯃꯇꯝ ꯀꯨꯏꯅ ꯍꯤꯡꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯈꯝꯕ ꯊꯣꯏꯕꯤꯒꯤꯁꯦ ꯍꯪꯕꯤꯔꯛꯏ ꯀꯩꯅꯣꯅ ꯑꯩꯈꯣꯏꯒꯤ ꯇꯣꯟ ꯃꯩꯅꯝꯅ ꯍꯪꯕꯤꯔꯛꯏ ꯃꯁꯤ ꯑꯗꯨꯝ ꯄꯥꯏꯈꯤꯅꯤ ꯑꯩꯈꯣꯏ ꯄꯥꯏꯈꯤꯅꯤ ꯑꯗꯨꯒ ꯌꯥꯝꯅ ꯊꯨꯅ ꯄꯥꯏꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤꯗꯤ ꯑꯣꯏꯗꯦ ꯍꯣꯏ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯜꯁꯤ ꯌꯥꯝꯅ ꯀꯨꯞꯅ ꯑꯩꯈꯣꯏꯅꯁꯨ ꯅꯩꯅꯗ꯭ꯔꯒꯗꯤ ꯌꯥꯝ ꯊꯨꯅ ꯍꯥꯊꯨ ꯍꯥꯊꯨ ꯄꯥꯏꯕ ꯌꯥꯕꯁꯨ ꯑꯣꯏꯗꯦ ꯑꯩꯈꯣꯏ ꯐꯤꯛꯁꯟꯁꯨ ꯅꯠꯇꯦ ꯃꯥꯅꯦ ꯑꯗꯒꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯇꯥꯔꯨꯕ ꯋꯥꯔꯤꯗ ꯃꯁꯤꯒ ꯈꯤꯇꯪ ꯃꯥꯟꯅꯗꯦ ꯍꯥꯏꯕ ꯑꯗꯨꯝ ꯐꯣꯡꯗꯣꯛꯄꯤꯔꯛꯄ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯊꯦꯡꯅꯖꯩ ꯍꯣꯏ ꯑꯗꯣ ꯑꯩꯈꯣꯏꯅꯁꯨ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯤꯒꯤ ꯂꯧꯔꯤꯕ ꯁꯣꯔꯁ ꯑꯁꯤ ꯊꯥꯖꯕ ꯌꯥꯕ ꯁꯣꯔꯁ ꯑꯗꯒꯤ ꯃꯃꯥꯡꯉꯩꯗꯒꯤ ꯊꯝꯕꯤꯔꯝꯃꯕ ꯂꯥꯏꯔꯤꯛꯇ ꯂꯥꯏꯔꯤꯛꯇꯒꯤ ꯌꯥꯎꯔꯝꯃꯕ ꯍꯣꯏ ꯅꯠꯇ꯭ꯔꯒ ꯂꯤꯂꯥꯒꯤ ꯅꯠꯇ꯭ꯔꯒ ꯁꯤꯅꯦꯃꯥꯒꯤ ꯑꯗꯨꯝꯕꯗꯒꯤ ꯑꯩꯈꯣꯏꯅ ꯊꯥꯖꯕ ꯌꯥꯕ ꯁꯣꯔꯁꯇꯒꯤ ꯂꯧꯈꯠꯂꯒ ꯄꯨꯊꯣꯛꯆꯕꯅꯤ ꯑꯗꯩꯗ ꯈꯤꯇꯪ ꯃꯥꯟꯅꯗꯦ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣꯁꯨ ꯂꯥꯛꯇꯅꯕ ꯍꯥꯏꯅ ꯑꯩꯈꯣꯏꯅꯁꯨ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯩ ꯍꯣꯏ ꯑꯗꯣꯃꯛꯅ ꯌꯥꯝꯅ ꯍꯥꯊꯨ ꯍꯥꯊꯨ ꯍꯥꯞꯄꯁꯨ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯅ ꯍꯥꯏꯐꯦꯠꯇꯪꯗꯤ ꯑꯗꯨꯝ ꯃꯌꯥꯝ ꯉꯥꯏꯃꯤꯟꯅꯔꯁꯤ ꯑꯩꯈꯣꯏꯁꯨ ꯑꯣꯖꯥꯁꯤꯡ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨꯒ ꯂꯥꯏꯔꯤꯛꯁꯤꯡ ꯅꯩꯅꯖꯔꯛꯈꯤꯒꯦ ꯑꯗꯨꯒ ꯀꯩꯃꯤ ꯁꯤꯖꯟ 6ꯁꯦ ꯂꯣꯏꯔꯀꯥꯟꯗ ꯑꯗꯨꯝ ꯃꯈꯥ ꯆꯠꯊꯖꯔꯛꯀꯦ ꯀꯩꯃꯤ ꯍꯟꯗꯛꯀꯤꯁꯤꯅ ꯂꯣꯏꯔꯗ꯭ꯔꯥꯅ ꯊꯝꯃꯛꯏ ꯁꯄꯅꯥ ꯂꯣꯏꯈꯤꯔꯣꯏ ꯃꯌꯥꯝꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯑꯩꯈꯣꯏ ꯂꯣꯏꯔꯅꯤ ꯅꯠꯇ꯭ꯔꯒ ꯂꯣꯏꯔꯣꯏ ꯍꯥꯏꯕ ꯉꯝꯖꯗꯦ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯈꯪꯃꯤꯟꯅꯔꯁꯤ ꯑꯗꯨꯝ ꯃꯈꯥꯗꯤ ꯆꯠꯊꯔꯛꯀꯗꯕ ꯃꯥꯜꯂꯦ ꯑꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯤ ꯕꯤꯁ꯭ꯋꯥꯃꯤꯇ꯭ꯔ ꯌꯨꯝꯅꯥꯝꯅ ꯊꯝꯕꯤꯔꯛꯑꯦ ꯑꯍꯥꯎꯕ ꯏꯟꯁꯥꯡ ꯑꯗꯨꯝ ꯆꯥꯕꯗꯤ ꯐꯠꯇꯦ ꯑꯗꯨꯅ ꯀꯩꯃꯤ ꯅꯠꯇꯕ ꯑꯇꯣꯞꯄꯁꯨ ꯈꯔ ꯃꯍꯥꯎ ꯇꯪꯕꯤꯌꯨ ꯃꯌꯥꯝ ꯑꯩꯅ ꯕꯤꯁ꯭ꯋꯥꯃꯤꯇ꯭ꯔꯒꯤ ꯁꯥꯏꯠꯇꯒꯤ ꯑꯄꯤꯜ ꯑꯣꯏ ꯁꯖꯦꯁꯟ ꯑꯣꯏ ꯑꯃ ꯍꯥꯏꯕꯤꯔꯛꯏ ꯑꯗꯣ ꯁꯤꯃꯛꯅꯦ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯕꯁꯨ ꯃꯌꯥꯝ ꯑꯩꯈꯣꯏꯅꯁꯨ ꯍꯥꯏꯅꯤꯡꯕꯁꯦ ꯃꯁꯤꯅꯤ ꯑꯩꯈꯣꯏ ꯁꯝꯅ ꯍꯥꯏꯔꯕꯗ ꯗꯨꯀꯥꯟ ꯑꯣꯏꯔꯁꯨ ꯑꯃ ꯑꯣꯏꯔꯁꯨ ꯄꯣꯠ ꯑꯥꯏꯇꯦꯝ ꯑꯃꯈꯛ ꯌꯣꯟꯗꯦꯗꯅꯀꯣ ꯑꯥꯏꯇꯦꯝ ꯃꯈꯜ ꯃꯈꯜ ꯈꯔ ꯊꯝꯗ꯭ꯔꯒꯗꯤ ꯃꯗꯨ ꯗꯨꯀꯥꯟ ꯀꯧꯗꯦ ꯑꯗꯨꯃꯥꯏꯅ ꯃꯗꯨ ꯄꯣꯠ ꯑꯃꯈꯛ ꯌꯣꯟꯕꯗꯨꯗꯤ ꯗꯨꯀꯥꯟ ꯀꯧꯗꯦ ꯑꯗꯨꯃꯥꯏꯅ ꯃꯈꯜ ꯈꯔ ꯊꯝꯗꯕ ꯌꯥꯗꯦ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤꯁꯨ ꯄꯨꯄꯨ ꯇꯤꯚꯤ ꯍꯥꯏꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯕ ꯑꯣꯕꯖꯦꯛꯇꯤꯞꯁꯤꯗ ꯃꯊꯦꯜ ꯑꯃꯈꯛꯇꯪ ꯁꯨꯝ ꯊꯥꯔꯒ ꯂꯩꯔꯒꯗꯤ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯗꯨꯒꯤ ꯀꯩꯅꯣꯁꯨ ꯋꯥꯍꯟꯊꯣꯛꯁꯨ ꯈꯤꯇꯪ ꯃꯄꯨꯡ ꯐꯥꯗꯦꯅ ꯈꯜꯂꯦ ꯑꯗꯨꯅ ꯈꯝꯕ ꯊꯣꯏꯕꯤ ꯀꯝꯀꯥ ꯂꯥꯛꯇꯣꯏꯅꯣ ꯍꯥꯏꯕ ꯋꯥꯍꯩꯁꯤꯒ ꯀꯩꯃꯤꯒ ꯑꯅꯤꯁꯤꯅꯦꯕ ꯃꯔꯨꯑꯣꯏꯕ ꯀꯃꯦꯟ ꯂꯥꯛꯏꯁꯦ ꯑꯗꯨꯝ ꯑꯃꯃꯝꯇꯪ ꯁꯛꯀꯠꯆꯗ꯭ꯔꯒꯁꯨ ꯍꯧꯖꯤꯛ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯉꯥꯏꯕꯤꯔꯣ ꯀꯩꯃꯤ ꯁꯤꯖꯟ 6ꯁꯦ ꯂꯣꯏꯔꯀꯥꯟꯗ ꯈꯝꯕ ꯈꯝꯅꯧ ꯃꯈꯥ ꯑꯗꯨꯝ ꯆꯠꯊꯖꯔꯛꯑꯒꯦ ꯀꯩꯃꯤꯗꯣ ꯊꯨꯅ ꯊꯥꯒꯠꯄꯤꯔꯛꯑꯣ ꯁꯤꯁꯇꯔꯅ ꯊꯝꯕꯤꯔꯛꯑꯦ ꯍꯣꯏ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ
ꯐꯥꯔꯨꯛꯅ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯣ ꯑꯩꯅ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯁꯤꯌꯔ ꯇꯧꯅꯤꯡꯕꯅꯤ ꯀꯗꯥꯏꯗ ꯊꯥꯔꯛꯀꯗꯧꯔꯤꯕꯅꯣ ꯈꯪꯖꯗꯦ ꯍꯥꯏ ꯑꯁꯤ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯒꯤ ꯏꯃꯦꯜ ꯂꯩꯕꯅꯤ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗꯁꯨ ꯍꯥꯞꯈ꯭ꯔꯦ ꯃꯗꯨꯒꯤ ꯏꯃꯦꯜꯗꯨꯗ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤ @gmail.com ꯍꯥꯏꯅ ꯂꯩꯔꯝꯗꯧ ꯃꯥꯜꯂꯤ ꯃꯗꯩꯗ ꯑꯗꯨꯝ ꯏꯃꯦꯜꯒꯤ ꯈꯨꯠꯊꯥꯡꯗ ꯊꯥꯕꯤꯔꯛꯄ ꯌꯥꯏ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏ ꯃꯤꯒꯤ ꯃꯌꯥꯝꯅ ꯄꯤꯕꯤꯔꯛꯄ ꯋꯥꯔꯤ ꯁꯨꯃꯥꯏꯅ ꯐꯖꯕ ꯂꯩꯕꯅꯤ ꯈꯣꯠꯄꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯈꯟꯅꯖꯩ ꯅꯩꯅꯖꯩ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯄꯥꯏꯕ ꯉꯝꯗꯕꯁꯨ ꯌꯥꯎꯏ ꯃꯔꯝꯗꯤ ꯁꯣꯝꯗ ꯑꯣꯜꯔꯦꯗꯤ ꯍꯥꯟꯅꯒꯤ ꯀꯩꯃꯤꯒꯤ ꯗꯤꯃꯥꯟ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯗꯤꯃꯥꯟ ꯑꯃ ꯃꯁꯤꯒꯤ ꯂꯩꯔꯤꯉꯩ ꯃꯔꯛꯁꯤꯗ ꯑꯇꯣꯞꯄ ꯋꯥꯔꯤ ꯈꯨꯠꯊꯥꯕꯁꯦ ꯈꯤꯇꯪ ꯈꯨꯗꯣꯡ ꯆꯥꯗꯦ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯄꯥꯝꯃꯛꯑꯒꯁꯨ ꯑꯩꯈꯣꯏꯅ ꯆꯦꯅꯦꯜꯁꯤꯒꯤ ꯈꯨꯠꯊꯥꯡꯗꯒꯤ ꯅꯠꯇ꯭ꯔꯒ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯁꯤꯒꯤ ꯈꯨꯠꯊꯥꯡꯗꯒꯤ ꯑꯩꯈꯣꯏꯅ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯅꯤꯖꯔꯛꯀꯅꯤ ꯏꯆꯦ ꯏꯌꯥꯝꯕ ꯅꯣꯏꯁꯦ ꯀꯩ ꯂꯝꯗꯩꯅꯣꯅ ꯅꯃꯥꯏꯔꯛꯄꯝ ꯔꯣꯕꯤꯟꯁꯟꯅ ꯊꯝꯕꯤꯔꯛꯏ ꯑꯩ ꯌꯨꯔꯦꯝꯕꯝꯗꯒꯤꯅꯤ ꯃꯦꯝ ꯑꯗꯨꯒ ꯑꯩꯅ ꯀꯩꯅꯧꯗꯒꯤꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯅ ꯅꯝꯕꯣꯜꯗ ꯂꯩ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯉꯥꯏꯔꯤꯕꯨ ꯀꯩꯅꯤ ꯏꯆꯦ ꯁꯣꯅꯝ ꯆꯅꯨꯅ ꯑꯦꯝꯗꯤ ꯅꯍꯥꯟꯅ ꯊꯝꯕꯤꯔꯛꯏ ꯍꯣꯏ ꯉꯥꯏꯕꯤꯔꯝꯃꯣ ꯍꯧꯖꯤꯛ ꯑꯗꯨꯝ ꯉꯔꯥꯡ ꯏꯄꯤꯁꯣꯠ ꯑꯃ ꯌꯦꯡꯕ ꯐꯪꯉꯝꯃꯒꯅꯤ ꯍꯧꯖꯤꯛ ꯃꯈꯥ ꯑꯃꯨꯛ ꯁꯦꯝꯊꯔꯤ ꯃꯈꯥ ꯇꯥꯕ ꯏꯄꯤꯁꯣꯠꯁꯤꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯃꯌꯥꯝꯗ ꯑꯗꯨꯝ ꯌꯦꯡꯍꯟꯖꯔꯒꯦ ꯕ꯭ꯔꯣꯁꯤꯁ ꯃꯊꯦꯜ ꯆꯥꯔꯒꯦ ꯑꯁꯤꯗꯤ ꯍꯤꯟꯖꯥꯡ ꯃꯊꯦꯜ ꯀꯩ ꯆꯥꯔꯒꯦ ꯁꯤ ꯌꯥꯝ ꯍꯪꯕꯤꯔꯛꯑꯦ ꯃꯌꯥꯝꯅ ꯑꯩ ꯁꯧꯒ꯭ꯔꯤ ꯆꯥꯔꯛꯑꯦ ꯍꯋꯥꯏ ꯆꯥꯔꯛꯑꯦ ꯑꯗꯨꯝ ꯍꯟꯗꯛ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯀꯩꯀꯥ ꯑꯗꯨꯝ ꯁꯦꯜꯐꯤ ꯕꯨꯠ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯈꯔ ꯑꯗꯨꯝ ꯍꯥꯞꯄꯗꯣ ꯁꯤꯒꯨꯝꯕꯁꯤꯁꯨ ꯑꯗꯨꯝ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯍꯥꯏꯕꯗꯤ ꯑꯦꯅꯤꯃꯦꯁꯟ ꯉꯥꯛꯇ ꯁꯨꯝ ꯁꯦꯝꯕꯁꯤꯗꯒꯤ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁꯁꯤꯡꯅ ꯑꯗꯨꯃꯥꯏꯅ ꯃꯤꯒꯤ ꯄ꯭ꯂꯦꯁꯦ ꯁꯥꯟꯅꯖꯕꯅꯦ ꯃꯔꯨꯑꯣꯏꯅ ꯇꯤꯚꯤ ꯀꯟꯇꯦꯟꯒꯤ ꯑꯣꯏꯅ ꯁꯦꯝꯕꯅꯦ ꯑꯗꯨꯅ ꯉꯁꯥꯏꯁꯨ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨꯃꯥꯏꯅ ꯅꯝ ꯂꯩꯔꯤꯉꯩꯗ ꯀꯩꯃꯤ ꯁꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯟꯕ ꯈꯣꯠꯄ ꯀꯩꯝꯇ ꯂꯩꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨ ꯇꯤꯚꯤꯅ ꯑꯞꯂꯣꯗ ꯇꯧꯔꯛꯄ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯃꯛ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯌꯨ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ ꯊꯝꯖꯒꯦ ꯅꯃꯥꯏꯔꯛꯄꯝ ꯔꯣꯕꯤꯟꯁꯟꯅ ꯂꯝꯕꯤ ꯄꯨꯜꯂꯦ ꯅꯣꯡꯃ ꯆꯪꯉꯛꯀꯦ ꯍꯥꯏꯕꯤꯔꯛꯏ ꯍꯣꯏ ꯃꯇꯥꯡ ꯆꯥꯕꯗ ꯑꯗꯨꯝ ꯎꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯖꯒꯦ ꯍꯣꯏ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯗ ꯊꯥꯒꯠꯂꯛꯄ ꯂꯣꯏꯅ ꯅꯨꯡꯉꯥꯏꯌꯦꯅ ꯁꯄꯅꯥꯅ ꯊꯝꯕꯤꯔꯛꯏ ꯊꯦꯡꯛ ꯌꯨ ꯁꯞꯅꯥ ꯂꯥꯏꯁ꯭ꯔꯣꯝ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤꯃꯦꯁꯟ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯟꯇꯦꯟ ꯍꯥꯞꯄꯛꯄ ꯃꯇꯝꯗ ꯃꯗꯨꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯄ ꯑꯗꯒꯤ ꯁꯤꯒꯨꯝꯕꯁꯨ ꯑꯗꯨꯝ ꯍꯥꯞꯄꯤꯔꯛꯑꯣꯅ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯅ ꯀꯃꯦꯟ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯖꯩ ꯑꯩꯈꯣꯏꯒꯤ ꯍꯣꯔꯔꯒꯤ ꯊꯥꯒꯠꯈꯤꯕꯗꯁꯨ ꯊꯦꯡꯅꯖꯩ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯃꯔꯛ ꯃꯔꯛꯇ ꯑꯇꯣꯞꯄ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯨ ꯑꯗꯨꯝ ꯌꯥꯟꯕꯅꯤ ꯑꯗꯨꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯌꯥꯟꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯩꯃꯤꯗꯣ ꯍꯦꯛꯇ ꯇꯞꯈꯤꯕꯁꯨ ꯅꯠꯇꯦ ꯑꯩꯈꯣই ꯑꯌꯥꯝꯕ ꯁꯨꯔꯤꯁꯦ ꯑꯩꯈꯣꯏꯅ ꯍꯞꯇꯥ ꯑꯃꯗ ꯂꯥꯛꯑꯒ ꯁꯨꯝ ꯁꯨꯔꯤꯕꯁꯤ ꯑꯌꯥꯝꯕꯅ ꯀꯩꯃꯤꯒꯤ ꯐꯥꯏꯜ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯅ ꯄꯥꯏꯖꯔꯤꯕꯁꯦ ꯑꯗꯨꯅ ꯀꯩꯃꯤꯁꯦ ꯑꯗꯨꯝ ꯂꯦꯞꯄꯣꯏ ꯃꯌꯥꯝꯅ ꯀꯩꯃꯤꯒꯤ ꯋꯥꯕꯤꯔꯤꯕ ꯀꯩꯃꯤ ꯀꯔꯝ ꯀꯥꯟꯗ ꯂꯣꯏꯈꯤꯒꯗꯒꯦ ꯀꯥꯏꯅ ꯃꯌꯥꯝꯅ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯔꯤꯕꯗꯨ ꯋꯥꯕꯤꯒꯅꯨ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯩꯃꯤ ꯑꯗꯨꯝ ꯄꯥꯏꯔꯤ ꯄꯨꯊꯣꯛꯈꯤꯅꯤ ꯑꯗꯨꯝ ꯆꯠꯊꯈꯤꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯒꯦ ꯀꯩꯃꯤꯒꯤ ꯃꯈꯥ ꯇꯥꯕ ꯏꯄꯤꯁꯣꯠ ꯀꯔꯝ ꯀꯥꯟꯗ ꯊꯥꯒꯠꯇꯣꯏꯅꯣꯅ ꯍꯪꯕꯤꯔꯛꯏ ꯆꯞ ꯆꯥꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯦꯝꯖꯔꯤ ꯉꯔꯥꯡ ꯑꯃ ꯑꯞꯂꯣꯗ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯃꯟꯗꯦꯒꯨꯝꯕꯗ ꯇꯥꯒꯗꯕ ꯃꯥꯜꯂꯤ ꯀꯩꯅꯣ ꯉꯔꯥꯡꯒꯤ ꯀꯩꯃꯤꯅ ꯐꯠꯇꯕ ꯃꯤ ꯊꯦꯡꯅꯔꯒ ꯌꯥꯝ ꯂꯥꯏꯅ ꯊꯥꯗꯣꯛꯈꯤꯕꯗꯣ ꯊꯦꯡꯅꯍꯟꯗꯕ ꯅꯠꯇ꯭ꯔꯒ ꯈꯖꯤꯛꯇꯗ ꯅꯪꯍꯧꯗꯕ ꯑꯣꯏꯔꯝꯂꯒ ꯍꯦꯟꯅ ꯐꯒꯗꯕ ꯃꯥꯜꯂꯤ ꯀꯥꯏꯅ ꯊꯝꯕꯤꯔꯛꯏꯀꯣ ꯍꯣꯏ ꯑꯗꯣ ꯃꯈꯥ ꯇꯥꯕꯗ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯗꯣ ꯑꯗꯨꯃꯥꯏꯅ ꯊꯦꯡꯅꯔꯒ ꯊꯥꯗꯣꯛꯈꯤꯕꯒꯤ ꯈꯣꯠꯈꯤꯕꯒꯤ ꯋꯥꯔꯤ ꯃꯔꯝ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ ꯉꯥꯏꯃꯤꯟꯅꯁꯤ ꯃꯌꯥꯝ ꯑꯩꯒꯤꯁꯤꯗꯗꯤ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯁꯥꯎꯟꯁꯦ ꯅꯠꯇ꯭ꯔꯒꯅ ꯁꯤꯗꯒꯤꯔ ꯁꯥꯎꯟꯁꯦ ꯀꯔꯝꯕꯗ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯒꯤꯁꯤꯗ ꯅꯨꯡꯉꯥꯏꯇ꯭ꯔꯤꯔꯥ ꯁꯣꯅꯝꯒꯤꯁꯤꯗ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ
ꯑꯗꯨꯗ ꯈꯪꯗꯦ ꯑꯩ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯖꯔꯤꯑꯅ ꯃꯃꯤꯡꯁꯤ ꯑꯦꯁꯥꯁꯤꯟꯅ ꯍꯥꯏꯕꯤꯔꯛꯏ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯊꯦꯡꯛ ꯌꯨ ꯃꯆ ꯑꯣꯏꯅꯥꯝ ꯇꯣꯟꯊꯤꯜ ꯏꯕ꯭ꯋꯥ ꯔꯣꯖꯤꯁꯀꯤ ꯈꯣꯟꯖꯦꯜꯁꯦ ꯇꯥꯕꯗ ꯌꯥꯝꯅ ꯏꯪꯅ ꯐꯖꯩ ꯃꯨꯁꯨꯝꯕ ꯑꯃ ꯌꯥꯎꯔꯦ ꯃꯤꯅꯨꯡꯁꯨ ꯅꯪꯁꯨ ꯈꯣꯟꯖꯦꯜ ꯐꯖꯩ ꯀꯣꯝꯄ꯭ꯂꯤꯃꯦꯟ ꯑꯗꯨꯒꯤꯗꯃꯛꯇ ꯏꯄ꯭ꯋꯥ ꯍꯥꯏꯔꯕꯅꯤꯅ ꯏꯆꯦ ꯍꯥꯏꯔꯒ ꯏꯆꯦ ꯊꯥꯒꯠꯆꯔꯤ ꯇꯣꯝꯊꯤꯟ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯑꯣꯏꯔꯝꯅꯤ ꯌꯨꯖꯔ ꯅꯦꯝꯁꯦ ꯑꯇꯣꯞꯄꯗ ꯄꯥꯏꯕ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯍꯣꯏ ꯏꯄ꯭ꯋꯥ ꯍꯥꯏꯕꯅꯤꯅꯀꯣ ꯊꯦꯡꯛ ꯌꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯅ ꯍꯥꯏꯕ ꯇꯥꯔꯦ ꯏꯕꯨꯡ ꯑꯃꯗꯤ ꯏꯆꯦ ꯑꯅꯤꯒꯤ ꯏꯕꯨꯡ ꯑꯃꯗꯤ ꯏꯆꯦ ꯀꯩꯃꯤ ꯀꯩ ꯅꯨꯃꯤꯠꯇ ꯊꯥꯕꯒꯤ ꯀꯩꯃꯤꯁꯦ ꯑꯩꯈꯣꯏ ꯆꯞ ꯆꯥꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯁꯨꯝ लेप्तना अदुम थारी अदुगा हंतक खितंग कानगिबा याविको अदो अयामना अखोई टारगेट हप्ता आमदा अनिरक थाबने अदो मसी ngambasु yawi ngamdabasu yawi अदो हप्ता आमदा अमदि सुंसोय सोयदना थाई अदुम थाई अदुगा खरा टीवी दे येंगदी खरा तोयने येंगबा फांगने ने खले अनोबसु अरिबसु ꯀꯩꯃꯤ ꯂꯣꯏꯍꯟꯒꯤꯅꯣ ꯑꯗꯨꯝ ꯃꯈꯥ ꯆꯠꯊꯕꯤꯔꯛꯑꯣ ꯂꯣꯏꯒꯤꯗ꯭ꯔꯥ ꯈꯟꯕꯗ ꯅꯨꯡꯉꯥꯏꯇꯦꯅ ꯁꯄꯅꯥꯅ ꯊꯝꯕꯤꯔꯛꯏ ꯍꯣꯏ ꯃꯈꯥ ꯑꯗꯨꯃꯛ ꯆꯠꯊꯔꯛꯀꯦ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯄꯥꯝꯅ ꯅꯨꯡꯁꯤꯅ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯑꯩꯈꯣꯏ ꯂꯦꯞꯇꯅ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯏꯆꯦ ꯏꯌꯥꯝꯕ ꯅꯣꯡꯃ ꯆꯪꯉꯛꯀꯦ ꯏꯆꯦ ꯍꯣꯏꯒꯤ ꯑꯣꯐꯤꯁꯇꯣ ꯑꯩꯒ ꯂꯝꯕꯤ ꯄꯨꯜꯂꯦꯅ ꯅꯃꯥꯔꯛꯄꯝ ꯔꯣꯕꯤꯟꯁꯟꯅ ꯊꯝꯕꯤꯔꯛꯏ ꯍꯣꯏ ꯑꯗꯨꯝ ꯆꯪꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯪꯉꯛꯄ ꯈꯨꯗꯤꯡ ꯑꯗꯨꯝ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ खंबा थारखिनी वासिम वारिस खान साउंडसे खितंग नुंगाइतेनो अदुमाइना थम्मेइको यारब्रा कमाई तौवे ngasi se kamai toino sound se nungaite no ta comment adum thame जेक त कई दक तम को मम्मा माले मैम टेक्निकल डिफिकल्टी से मर मर ता दुम यावे खितंग ngakpi gani युमनाम समानंदा हौजिक यारब्रा PI नु I am sorry से बात आवा गम जदरे कमेंट हम तंग क्लियर होई नहीं बिरो तंगी रामी जदिन की कमेंट से सनादा तंपा हापगुमनी नुंगाइरबा पुकनिंगी पुकनिंग नुंगसिलक्ता अनौब मथेलना अमु उबु फोक टीवी मगुल हाबलेना थंबिरई Thank you very much Hagachari होय मखल मथेलगी कंटेंट क्या अमा दुम पुदुना लाक्सगे नुंगाइ नुंगाइरबा इंटरटेनमेंट अदुगा कैमीसु दुम अदैदी मैतेगी पुवारी मोइरांग कंगलेरोल सिगुम मयाम अमा दुम पुदुना लाक्सगे कैमी से अखोगी मुस्लिम मैते पांगल चिनाउ सिंगना यामना सपोर्ट तौबी अखोगी कैमी सपोर्टर मरक्ता मुस्लिम चिनाउ मयाम अमा यावरी सिदमक्ता अखोजी दुम नुंगाइबा फाउजे कैमी ngaइबा वारे कसार ब्लॉग न थमाए अदुगा अंजलि अनिला लाइश्रम हाइबा अंजिला लाइश्रम नसु कैमी थुना थारो सिस्टर ना कमाई थंबी कैमी से हापो अदैदी सांगन बिरो सिगुमा ngakta ओइना ओये कमेंट से After a long time, brother and sister, Hanagi SK Kuman have a channel दुनिया की सो okay Hanagi अखोगी subscriber adum changakpane live ta kaida o username se anobo hongamba sida kautho khangudre adom na sakta pirakpagi mung ningsingjare चे याद्रसु दुम तारगे चे वैग वारी सानबसिने ना नुंगाइजे अदुनदि खोई साउंड जिसु यादबा माले सदानंदन हाइराइजिनदि खितंग नुंगाइत्रिब्रो कमाइ तोगे सिस्टर थंबाल मरी कॉलेज ओइनामदा तौखिबा डायलॉग तोमदा तौबिरो नवंबर 7 2022 23 की ओ
ओके ओके आई चप चानदी निंगजंग्रे सोनम की डायलॉग मती हम तारे सिने करम डायलॉग ओइदिनो थमल मरी कॉलेज साइजे डायलॉग से मैम मैम तौग्रे दुना हाइबिरो इरगा निंगसिंग बिरगदी आई सोइदना तौजगे चिउदा कुइरे मुसिना थम्बिरई जुमा खान थैंक यू खम्ब्रांग सा की मकोन सारोए सोनम नोकनिंगबा कनो ओइबने यामना दुदो खम्ब्रांग सा की नुपी न मपाम सत lamdai gi haraubadagi wari da base toba sanga da check up base toba dugumba wari amani yengriba subscriber yaraga su channel da changa ga yengbiu adum nungai bani hai hai feel adum adu gano tobani khamrang cha ki se uchek makol manaba na bada ko adu lab ta di adu do wa ga da male pitch ta ga khar nung lai thuk lai shin ju tawraga pictro pit halaga maina same bane ba aduna तावदा खितंग चाना बात कदब मारे नसी से तुम डायलॉग से खरा नि तुम हाइरे से कैमी की मकोन दे इसे मतंग तानिंग पसे कुइरे अदुगा नसी दे कैमी की साउंड दे से ताबा फंगलनी खले ngam de haiba yaroi ngamgani haiba aina khang aina hana khange na dumaina thambire kaimigi makon je kara sanga ngange aduna isai sakpada su kara waga da makol oi aduga kaimigi character si su yamna hena sokhaning da bahai tare ko ina aduduna isai gi kano si mamang su amuk life ama da mukti haibi ki bumani adu taw hidabni only magi da line ama khak hai sau hai ga di hingmin nasi ai khoi hingmin nasi ai khoi si line ni nang sakjari मैम अदुम ताबा नुंगाइरमगदरा खले यारदी खुबा अमता खुबिरो horror story du numidang thagat pirak kanu ko jungle da ne lei lei bise na paruk na hai birai oi thagat pana nungdang upload tawrasu yengbadi nungdang yengbiruranu jungle da lei haibanina farak tarakani nungdang yengbiruraganu khitang khara ki ganba hai oibjala koi marup se se khambai dialog matte amta tawbira o idu ning thau tawbai matang do thang do na haire yum nam samana dana nai ngasai da yari dialog sin se amta tawrakte khuba khubiro haibedu gi khubak se myam la e sigi matek si matang di ai thijarake ngaktang matam laujage samananda sarana tawjarake thangzau lerpagi matang se mamang da shu tawkhrabane ba mamang gi la adu shu dum myam ga pamane khudi myam na tawro haiba matang do dum khangalaga tawdune adu da ngam da ba khudong cha da ba ko taba leibagi tawau da ba yaw su myam yaw gre adu sigi matang se madi thira age du tamina se kaimi ai gi hero ni bro sihan biganu kaimi siradi yengaroi haibagi kanoni khongdok pirai je kanona juma khan na ado kaimi se hangta ki matang latest episode suda yenghibagi adum kainoma khalaga haibira poram do male madu adum yengmina se ado kaimi se hekta sibi aba character ra yadaba character ra haibadu wari makha yengaga khangani kai media adum asumbugi damak to fight tawgini sise haibet tawna se awai kum fajaga da male thangjo lerek pe matang do aina sum khan bada amatang du main tawbudi ne awai kum tawbuje ne myam na taba nungai ga da male baduna mati am tang tawjarake duga puna tamina se yani na dum darjes हाँ केमता प्रिपरेशन अदि प्री प्लान केम नते खुदक मैम हाइरागा खुदक तौबने सोईगी बखोटकी यावरसु ngakpiyo aduga kamina mo padarake ngaktan dialog tawrakige khamnuna thangjau leina mapanda imungda mapandagi kaubada adai dum haurage ko dum uni ko script sam ichemgi bungoi duning thau nongyai nangbu tabra mapalangda amukta thoglau ichem hal han birak labra nokpa bu kobi badi
ꯀꯔꯤ ꯇꯥꯛꯄꯤꯒꯗꯕꯅꯣ? ꯏꯆꯦꯝꯒꯤ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯂꯩꯀꯥꯏ ꯂꯥꯟꯅ ꯁꯤꯜꯂꯪꯕ ꯆꯠꯈꯤ, ꯊꯥꯡꯖꯧ ꯑꯃꯠꯇ ꯂꯩꯕꯤꯌꯨ ꯍꯥꯏꯕꯗꯨꯗ ꯏꯆꯦꯝꯅ ꯀꯦꯒꯦ ꯑꯋꯨꯟ ꯀꯩꯊꯦꯜꯗꯒꯤ ꯏꯄ꯭ꯋꯥꯒꯤ ꯊꯥꯡꯖꯧ ꯑꯃ ꯂꯩꯔꯛꯄꯅꯤ꯫ ꯁꯦ ꯊꯝꯖꯤꯟꯖꯔꯨꯔꯣ꯫ ꯁꯨꯃꯥꯏꯅ ꯍꯥꯏ꯫ ꯏꯆꯦꯝꯍꯜ, ꯍꯧꯖꯤꯛꯇꯤ ꯅꯗꯨ ꯅꯤꯡꯊꯧ ꯑꯩꯍꯥꯛ ꯁꯥ ꯃꯄꯥꯡꯒꯜ ꯐꯥꯔꯕꯅꯤ꯫ ꯏꯆꯦꯝꯅ ꯀꯩꯔꯣꯏ ꯂꯩꯀꯥꯏ ꯆꯠꯇꯨꯅ ꯑꯐꯪꯕ ꯁꯨꯕꯗꯣ ꯂꯦꯞꯄꯤꯔꯣ꯫ ꯅꯧꯄꯥꯅ ꯏꯆꯦꯝꯒꯤ ꯃꯍꯨꯠ ꯁꯤꯟꯖꯔꯒ ꯍꯌꯦꯡ ꯀꯣꯔꯧ ꯅꯨꯃꯤꯠꯇꯒꯤ ꯁꯤꯜꯂꯪ ꯁꯤꯟꯊꯥ ꯄꯥꯡꯖꯔꯒꯗꯕꯅꯤ꯫ ꯐꯔꯦ ꯏꯗꯨ ꯅꯤꯡꯊꯧ, ꯍꯩꯅ ꯁꯤꯡꯅ ꯆꯠꯂꯨ꯫ ꯅꯪꯒꯤ ꯍꯟꯅ ꯌꯦꯡꯕꯗ ꯅꯆꯦꯝ ꯑꯩ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯀꯥꯎꯒꯅꯨꯀꯣ ꯏꯗꯨ ꯅꯤꯡꯊꯧ꯫ ꯍꯣꯏ ꯏꯆꯦꯝꯍꯜ꯫ ꯁꯤꯒꯤ ꯃꯇꯦꯛꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ꯫ ꯀꯃꯦꯟ ꯈꯔ ꯑꯃꯨꯛ ꯌꯦꯡꯖꯒꯦ꯫ ꯀꯃꯦꯟꯁꯦ ꯃꯌꯥꯝ ꯆꯠꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯗꯥꯏꯂꯣग ꯇꯧꯔꯤꯉꯩꯗ꯫ ꯌꯥꯗꯦ ꯑꯩꯒꯤꯗ ꯈꯜꯂꯨꯔꯦ ꯅꯦꯠ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕꯒꯤ ꯄꯠ ꯇꯠꯄꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯑꯗꯨꯗꯤ ꯁꯥꯎꯟꯁꯦ꯫ ꯁ꯭ꯀꯨꯜꯗꯩꯅꯦ ꯂꯝꯕꯤꯗ ꯆꯪꯉꯛꯄꯅꯤꯅ ꯁꯨꯔꯖꯅ ꯍꯥꯏꯕꯤꯔꯛꯑꯦ꯫ ꯁꯨꯔꯖ ꯁ꯭ꯀꯨꯜ ꯆꯠꯂꯨꯕ꯭ꯔꯥ? ꯑꯣ ꯐꯔꯦ, ꯁꯨꯔꯖ ꯆꯪꯉꯛꯄ ꯂꯥꯏꯠ ꯃꯄꯨꯡ ꯐꯥꯔꯦꯅ ꯈꯟꯖꯩ꯫ ꯑꯗꯨꯝ ꯉꯥꯛ ꯌꯦꯡꯕꯤꯔꯣ꯫ ꯀꯩꯃꯤ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯇꯥꯡꯀꯛ ꯑꯣꯏꯔꯤ꯫ ꯃꯇꯝ ꯉꯥꯏꯖꯔꯤ꯫ ꯂꯥꯞꯅ ꯀꯦꯔꯦꯂꯥꯗ ꯃꯈꯣꯜꯁꯤ ꯑꯗꯨꯝ ꯇꯥꯕꯗꯤ ꯌꯥꯏ꯫ ꯄꯠꯇ꯭ꯔ ꯈꯤꯇꯪ ꯂꯥꯎꯏ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯏ꯫ ꯀꯦꯔꯦꯂꯥꯗ ꯂꯩꯕ ꯀꯩꯅꯣ ꯃꯔꯨꯞ ꯐ꯭ꯔꯦꯟ ꯑꯣꯏꯔ ꯃꯥꯅꯦ, ꯔꯃꯤꯖꯨꯗꯤꯟ ꯍꯥꯏꯕ ꯑꯣꯏꯔ ꯃꯥꯅꯦ ꯀꯣ ꯃꯦꯝ꯫ ꯈꯤꯇꯪ ꯄ꯭ꯔꯣꯅꯥꯎꯟꯁꯤꯌꯦꯁꯟ ꯂꯥꯜꯂꯒꯁꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯉꯁꯤ ꯁꯥꯎꯟꯒꯤ खितंग नुंगाइतब अमा लेरे ngakpigani akhojु hanabadi semjari edu kamai tobano di khangdre aisu kaure sister nok tyam no ki bani dialogue tu kra king di launa to ki bani ningsing ba thok tre aisu kaure adum simari ka thokrasi yaibireli makol sabira ona hai yaibirel si kan ha sunu lai baga yaibirel da dawjis na sai dudi o yaibirel se nataba yaibirel makol sabje mi dawjis nataba kaure yaibirel jis kanu duni sunu lai maga pa machin nate maupa dra yaibirel nate yaibirel se autopa mine sabani Bisona sabor man hai boy vocal artist ko pana sabor Yumnam samananda yamne nungaijare Darojes amadise sonam mana smai thambire thank you Laudra wi makon sabira o na hai tamine sige ta da live khuding ni laudra wi makon se ta ba phangamoi yamna nungai ba entertainment oi ba madi oi do mali ko haibet Laudra wi dialogue se kuiman ge bana kaure ado kitang mate mingjang jarke sonam comment patho ki bagi din nate ekoi net se numidang da di noroki kom da putha baga chamane chang na ina le hawe to gine na makamuyum bharok na thambir e o yara kan da dum net ek ya baga yengba kawbi ga no nungdang yeng da taraga su nungdang yeng hodre na ayu nungding yeng da na tokpati tawbi ga no adum ayaba matam da yeng biyo लाइजलिंग बिगे से vocal artist to sida mado hosiki oina leite matang chabada sanjarake Laudra wi gidi wang ingang gida mane ma se akhoi kanu gi hiyang athoba zombie gi type ta khara khong gi ni makhon do sum sign na yam taw boina mai taw ne zombie gi makhon da hai gi bane masa du su khara mai tor ga khar fiction ba makhon da mai masa nupa du gi su makhon mai oi gi bane मैम सोदना नुंगायरमगनी ना खले अदुम लाइव ता सिगी वोकल सेम ता तारम गिरोय कोई लाइव स्ट्रीमिंग खुदिंगी डायलॉग अतै दि मैम तौरे दु समाना लौड्रावबी गी सिदी गा सिना हान बनेबा मैम दुम नुंगायरमगदा खले नुंगायरगदी कमेंट दा फजै नुंगाय मखा ताबिरा ओ हाइब ओरगसु कमेंट दम थंबिरो लौड्रावबी से वा ngang ba लौड्रावबी सु अखोगी
wari atopata longdraubi yaugi su yawi longdraubi na mi olaga kano tawbagi ꯑꯩꯈꯣꯏꯒꯤ ꯂꯥꯡ ꯊꯥꯛꯄꯒꯤ ꯃꯑꯣꯡꯗ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯕꯗ ꯁꯨꯝ ꯇꯧꯈꯤꯕꯁꯨ ꯌꯥꯎꯏ ꯑꯗꯣ ꯂꯧꯗ꯭ꯔꯥꯎꯕꯤꯒꯤ ꯋꯥꯔꯤꯗꯗꯤ ꯃꯥꯁꯤ ꯊꯣꯏꯅ ꯋꯥ ꯉꯥꯡꯈꯤꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯣ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯈꯣꯟꯖꯦꯜꯗꯨꯗ ꯑꯗꯨꯃꯥꯏꯅ ꯁꯤꯇꯛ ꯇꯧꯔꯒ ꯉꯥꯡꯈꯤꯕꯅꯤ ꯅꯪ ꯃꯁꯤ ꯆꯥꯁꯤꯜꯂꯨ ꯍꯥꯏꯅꯒ ꯇꯧꯔꯒ ꯑꯉꯥꯡꯗ ꯀꯩꯅꯣꯝꯃ ꯙꯞ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯕ ꯃꯇꯥꯡꯒꯤ ꯋꯥꯔꯤꯅꯤ ꯗꯥ ꯔꯣꯖꯦꯁ ꯇꯣꯟꯗꯥꯡꯒꯤ ꯀꯛꯊꯠꯈ꯭ꯔꯕ꯭ꯔꯣ ꯀꯃꯦꯟꯁꯦ ꯊꯥꯗꯣꯏ ꯁꯔꯣꯛ ꯈꯥꯏꯕꯝ ꯄꯤꯔꯝꯕ ꯀꯃꯦꯟꯅꯤ ꯄꯥꯕ ꯅꯪꯗ꯭ꯔꯦ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦꯅ ꯊꯝꯕꯤꯔꯛꯏ ꯑꯟꯖꯤꯂꯥ ꯂꯥꯏꯁ꯭ꯔꯝꯅ ꯄꯨꯈ꯭ꯔꯝꯕꯝ ꯇꯣꯝꯕꯤ ꯍꯥꯏ ꯁꯤ ꯑꯁꯥꯡꯕꯁꯦ ꯄꯥꯔꯕ ꯄꯥꯗ꯭ꯔꯤ ꯗꯥ ꯔꯣꯖꯦꯁ ꯇꯣꯟꯗꯥꯡꯒꯤ ꯃꯈꯣꯟ ꯁꯥꯕꯤꯔꯛꯑꯣ ꯍꯥꯏꯕ ꯁꯣꯏꯗꯅꯖꯔꯛ ꯇꯣꯟꯗꯥꯡꯒꯤ ꯃꯈꯣꯟꯁꯦ ꯍꯥꯏꯐꯦꯠꯇꯪ ꯍꯣꯏ ꯄꯥꯕ ꯍꯣꯏ ꯄꯥꯕ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯄꯥꯕ ꯁꯨꯃꯥꯏꯅ ꯐꯝꯖꯜꯂꯒ ꯍꯥꯏꯕ ꯃꯔꯤꯟ ꯌꯥꯝ ꯇꯟꯕ ꯑꯗꯨꯒ ꯈꯔ ꯀꯗꯔ ꯐꯗꯔ ꯍꯩꯕ ꯑꯗꯨꯒꯨꯝꯕ ꯀꯦꯔꯦꯛꯇꯔ ꯑꯃꯅꯤ ꯉꯁꯤꯁꯦ ꯀꯦꯔꯦꯛꯇꯔꯁꯦ ꯑꯔꯤꯕ ꯀꯦꯔꯦꯛꯇꯔ ꯈꯔ ꯑꯗꯨꯝ ꯈꯟꯒꯠꯄꯤꯔꯛꯏ ꯃꯌꯥꯝꯅ ꯍꯥꯟꯅꯗꯤ ꯃꯌꯥꯝ ꯑꯩ ꯑꯃꯨꯛꯇꯪ ꯍꯧꯒꯠꯆꯒꯦ ꯑꯗꯨꯒ ꯁꯣꯅꯝ ꯀꯃꯦꯟ ꯄꯥꯊꯣꯛꯆꯍꯟꯒꯦ ꯍꯣꯏ ꯂꯃꯟ ꯈꯨꯝꯕꯗ ꯌꯥꯎꯕ ꯍꯤꯡꯆꯥꯕ ꯕꯣꯀꯥꯒꯤ ꯃꯈꯣꯟ ꯁꯥꯕꯤꯔꯛꯑꯣꯅ ꯍꯥꯏ ꯑꯗꯨꯁꯨ ꯑꯩ ꯃꯊꯪꯗ ꯁꯥꯍꯜꯂꯛꯀꯦ ꯏꯕꯦꯟ ꯃꯩꯇꯩꯒꯤ ꯃꯈꯣꯟ ꯑꯝꯇ ꯁꯥꯔꯛꯑꯣ ꯉꯁꯤꯁꯦ ꯑꯔꯤꯕ ꯀꯦꯔꯦꯛꯇꯔ ꯃꯌꯥꯝ ꯑꯃ ꯈꯣꯝꯒꯠꯂꯛꯄꯁꯤꯗ ꯀꯣꯛꯀ ꯉꯥꯎꯋꯦ ꯀꯩꯅꯣ ꯇꯧꯋꯦ ꯅꯨꯡꯁꯤꯠꯁꯨ ꯀꯟꯅ ꯁꯤꯠꯆꯜꯂꯛꯑꯦ ꯃꯌꯥꯝ ꯅꯨꯡꯁꯤꯠ ꯑꯗꯨꯃꯥꯏꯅ ꯇꯧꯒꯗꯧꯕ ꯃꯥꯜꯂꯦꯀꯣ ꯀꯟꯅ ꯁꯤꯠꯂꯤ ꯆꯦꯗꯤ ꯃꯦꯁꯦꯖꯁꯨ ꯍꯜꯂꯛꯇꯦ ꯁꯨꯔꯖ ꯑꯩ ꯃꯦꯁꯦꯖ ꯀꯔꯝꯕꯗꯅꯣ ꯑꯩ ꯈꯪꯗ꯭ꯔꯦꯀꯣ ꯅꯨꯡꯁꯤꯠ ꯌꯥꯝ ꯀꯟꯖꯜꯂꯛꯑꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯔꯥꯏꯇꯔꯁꯦ ꯁꯔꯥꯝꯊꯦꯝ ꯕꯣꯔꯃꯅꯤꯅ ꯏꯕꯤꯕ ꯂꯥꯏꯔꯤꯛ ꯃꯌꯥꯝꯅꯁꯨ ꯈꯪꯕꯤꯕ ꯌꯥꯎꯔꯝꯒꯅꯤ ꯃꯥꯁꯦ ꯁꯥꯍꯤꯇ꯭ꯌ ꯚꯨꯁꯟ ꯑꯦꯋꯥꯔꯗꯤꯅꯤ ꯃꯥꯒꯤ ꯂꯥꯏꯔꯤꯛꯀꯤ ꯃꯇꯦꯡ ꯑꯩꯈꯣꯏꯅꯁꯨ ꯂꯧꯖꯩ ꯑꯗꯒꯤ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯄ꯭ꯂꯦ ꯑꯇꯣꯞꯄ ꯔꯦꯗꯤꯑꯣꯒꯤ ꯄ꯭ꯂꯦ ꯐꯤꯂꯝ ꯑꯩꯈꯣꯏꯒꯤ ꯁꯛꯅꯥꯏꯔꯕ ꯐꯤꯂꯝ ꯑꯥꯔꯇꯤꯁꯁꯤꯡꯅ ꯀꯨꯝꯕ ꯄꯨꯊꯣꯛꯈꯤꯕ ꯑꯗꯨꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯁꯤꯡꯗꯒꯤ ꯑꯩꯈꯣꯏꯅ ꯂꯧꯈꯠꯆꯕꯅꯤ ꯑꯗꯨꯒ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯃꯇꯥꯡꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯊꯝꯕꯤꯔꯛꯄꯁꯦ ꯀꯩꯔꯦꯟꯁꯥ ꯃꯉꯥꯡꯅ ꯊꯝꯕꯤꯔꯛꯄꯁꯤꯗ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯈꯤꯇꯪ ꯑꯦꯟꯇꯔꯇꯦꯟ ꯑꯣꯏꯅꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯊꯝꯕꯤꯔꯛꯄ ꯋꯥꯐꯝꯁꯤ ꯃꯣꯏꯔꯥꯡꯊꯦꯝ ꯂꯩꯔꯣꯜꯗꯗꯤ ꯑꯩꯈꯣꯏꯅ ꯃꯗꯨꯃꯛ ꯇꯧꯕꯒꯤ ꯄꯋꯥꯔ ꯂꯩꯖꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯃꯔꯝꯗꯤ ꯃꯣꯏꯔꯥꯡ ꯑꯗꯨ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯥꯡꯊꯦꯝ ꯂꯩꯔꯣꯜꯒꯤ ꯃꯔꯤ ꯂꯩꯅꯕ ꯋꯥꯔꯤꯁꯤꯒꯤ ꯍꯤꯁꯇ꯭ꯔꯤꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯩꯈꯣꯏ ꯀꯝꯄ꯭ꯂꯦꯟ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯄ ꯌꯥꯏ ꯑꯗꯨꯒ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯄꯗ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯌꯥꯝ ꯐꯣꯡꯗꯣꯛꯄꯤꯔꯛꯄ ꯌꯥꯏ ꯑꯗꯨꯒꯨꯝꯕ ꯄꯣꯏꯟ ꯑꯃ ꯂꯩꯕꯅꯤꯅ ꯑꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯁꯦꯝꯗꯣꯛꯄ ꯉꯝꯖꯗ꯭ꯔꯦ ꯑꯇꯣꯞꯄ ꯋꯥꯔꯤꯁꯤꯡꯗꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯁꯦꯝꯗꯣꯛꯄ ꯌꯥꯏ ꯃꯔꯨꯑꯣꯏꯅ ꯈꯝꯕ ꯈꯝꯅꯧꯁꯤꯁꯨ ꯑꯩꯈꯣꯏꯅ ꯁꯦꯝꯃꯤꯁꯦ ꯑꯗꯨꯝ ꯂꯥꯏꯔꯤꯛꯇ ꯌꯥꯎꯔꯝꯕ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯕ ꯑꯗꯨꯗꯣ ꯈꯇꯪ ꯔꯤꯐꯔꯦꯟꯁ ꯂꯧꯔꯒ ꯁꯦꯝꯕꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯄꯒꯤ ꯋꯥꯐꯝ ꯀꯩꯝꯇ ꯂꯩꯇꯦ ꯑꯗꯨꯅ ꯁꯤꯗ ꯁꯣꯏꯔꯦ ꯂꯥꯜꯂꯦ ꯈꯣꯠꯂꯦꯅ ꯑꯗꯣꯝꯅ ꯈꯟꯕꯤꯕ ꯌꯥꯎꯔꯒꯁꯨ ꯁꯣꯏꯔꯤꯕ ꯖꯒꯥꯁꯦ ꯀꯔꯥꯏꯋꯥꯏꯗꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯄ꯭ꯔꯥꯏꯚꯦꯠ ꯃꯦꯁꯦꯖ ꯑꯗꯨꯝ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈ꯭ꯔꯦ ꯑꯩꯈꯣꯏ ꯄꯨꯄꯨ ꯇꯤꯚꯤ ꯁꯨꯃꯥꯏꯅ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯅ ꯐꯦꯁꯕꯨꯛ ꯄꯦꯖ ꯂꯩꯕꯅꯦ ꯑꯗ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯕꯤꯔꯛꯎ ꯀꯔꯝꯕ ꯃꯇꯥꯡꯗ ꯁꯣꯏꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯁꯦꯝꯃꯤꯟꯅꯁꯤ ꯁꯦꯝꯗꯣꯛꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯁꯦ ꯂꯥꯏꯔꯤꯛꯁꯤꯡ ꯑꯍꯜ ꯂꯃꯟꯁꯤꯡ ꯇꯥꯟꯅꯔꯒꯗꯤ ꯁꯦꯝꯖꯕꯅꯤ ꯑꯁꯣꯏꯕ ꯌꯥꯎꯗꯅꯕꯗꯤ ꯍꯣꯠꯅꯖꯒꯦ ꯆꯦ ꯁꯣꯅꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯣ ꯗꯥ ꯔꯣꯖꯦꯁꯇ ꯌꯦꯡꯉꯕꯣ ꯀꯩ ꯍꯥꯏꯔꯛꯀꯦ ꯗꯥ ꯔꯣꯖꯦꯁꯇ ꯑꯩ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯉꯕꯣ ꯀꯩ ꯃꯤꯒꯤ ꯃꯈꯣꯟ ꯈꯔ ꯑꯣ ꯅꯍꯥꯟꯒꯤ ꯑꯩꯅ ꯎꯠꯄꯗꯣ ꯊꯥꯔꯛꯄꯗꯣ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯃꯥꯅꯦ ꯑꯩ ꯃꯥꯅꯦ ꯌꯦꯡꯉꯦ ꯑꯗꯨꯝ ꯐꯖꯅ ꯃꯥꯟꯅ ꯇꯧꯔꯦ ꯍꯣꯏ ꯑꯗꯨꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯁꯦ ꯃꯇꯨꯡ ꯇꯥꯔꯛꯄꯗꯅꯦ ꯁꯨꯃꯥꯏꯅ ꯇꯦꯂꯦꯟ ꯎꯠꯅꯤꯡꯕꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯚ꯭ꯌꯨꯋꯔꯁꯤꯡꯒꯤꯀꯣ ꯁꯤꯒꯨꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯝꯇꯪ ꯄꯤꯖꯔꯛꯀꯦ ꯑꯗꯣ
WhatsApp number su pirake adudai mayamna ai haijaba talent sing video nama kandane adumai adum thabiro ba aduna koi content moina program moina live stream tang dai number kan haijara ke dai da smile mimicry tawba video haning ba natraga ai koi matang chabada sigumba mayam se koi na compile tawsalaga punjalaga video ama thagalakpa so mok yai aduna number of hajar ke mayam shenbio sigi number sida mimicry tawba video haning ba lagi thabiro adai angang gi dum haijaba talent ko angang na ko makon sing sawa ai ba na kanu gi hoina ai koi gi ko ki video ko ke ka singi kai mi gi na so ato ko ra so ko ani ko ki video thagi ba ke ka singi mimicry hai ba makon ta haling ba chinlaw singna thabiro hai number di 7085 340 979 amuka hai ke mayam 7085 340 979 hai ba number asida WhatsApp ki kuthang da adom gi mimicry tawgi video adu thabiro hai adu tharak matamda ming laifam adu masudum hapiro khoi content oina dum semjarake nong se am kana tari sound je kitang nungairamdaba mande ko sound nuai tikran amtang haijage haujiki mimicry haibiba aikoi gi viewers sing angang natraga ahal loirsu adum kasu kaide akoi kaimi makon saba hai panthoiba makon saba hai adum bana haiba chingba nupi artist sing makon saba hai haiba chingba lairagadi akoi WhatsApp number ai haijarake masidaida akoi video dum thabirau 7085 340 979 haiba number asida adom gi video do thabiraga aikoina compile tawsinjaraga matang chabada adum thagatjarake mayam yengba phangnaba ngasi gi wenadi akoi pung amoga miri yang khai chatpa matamda live asi chapchana losinjage comment ya sangba khara dum lai ko thaga chari yamba ado sendok pi haijaba na chade writer sanaradi educational season nazari o moi like tambada maina season na bagi kotagi hangbani na haibo ko season nazari to bagi hangjabani na ngasagi karin chamangang do amane akogi even kano akogi lowdraw gi wari yamna ten bani akoina sangdohan bani myang ya ba mai matungina adagi aduna nate akogi nimthau macha mantri macha prince ki jain gi akoina hapkibdo pungawari dagi sangdohan gi ba adagi adumba pungawari dagi sangdohan gi ba mayam amma lei adubu aikoina sangdohan ba yaba mayamna wari do sangdobuda kasu thoidokpa akaiba leitaba adumba wari wargadi dum sangdokpa yai ado moirang kangleirol simadi aikoina madu tawrobada kitang nungaitaba adagi madugi mayokta kitang wangangakadaba miyoi su leibanina madu tawjadabani warobiroi ado atopa video da atopa wari do adi akoi mayamdi apamdu dum thunganjage aduga akoina semisida dum educational season aba dum yarani larik tagi kai dagi do minor reference tawraga semanina aduma season abiyo Nawi ningthaujamna Rajesh Amadi Sonambu kuramjari akoigi maigedi su kuramjari da Rajesh nungaibo Azim Khan adum nungai haiba tare Azim chichega daga se yam chamme yam sunu si matum tarapadasu asum dum letana miyam gi seba tawba ngamba oibiyu chiche madi dana Anisa na thambi ngamba oijage hoi aduma min sidiyo yam nasu bro wari sinu ngai do lat thaba sipung kya dai thaduino akoi jana de pung 3 4 5 sa tharambane ado hauji khara ngakachare ngakale pung ama dagina ama makhai bokki manung se sida dum Friday ga Tuesday ga tharani akoi pung ama dagina dum hauji khara channel ama dagina ani bhawbagi manung sida ama dagina pung ani bhawbagi manung sida adum tharaka ngamna honajage soidana tharakani na mission ne matang se yoksale e comment di khara dum lai पाबा नंगहौदबा यावरगसु यामना ngakpigani matungda muk doina dum pathoksage Rameshwari matungda muk thengnasi hoi thank you ai video ni yeng yam nungai thambire ko achari ngasi gi live streaming sida changbirakpa mayam khwai khibik pho akoi bubu phok tv gi site gi thagat phongdok sari ngasi gi oinadi live stream matang swaida losinjare